Akasvani Imphal Wahengbam Washington na pau pajari ahanbada maruiba pau BJP gi awang nungpok lamdam gi thabak puriba MP Sambit Patra na hairi Manipur da santi poraknaba madiapun bagi saktam kaihandana thamnaba BJP gi achetpa phirep lai Manipur da marumarang hunbagi kumai luingai ni ngasi pangthokli amasung CBSE na lawba kumthi jahi ge class 10 amasung 12 ki parikya ngasi dege hauragani BJP gi awang nungpok lamdam gi thabak puriba MP Sambit Patra na hairi Manipur da santi poraknaba madi apun bagi saktam kaihandana thamnaba BJP gi achetpa phirep lai Raija sida Rashtrapati ki sasan lakraba matungda ngarang Sambit Patra na Manipur da tangdu leitaba phibam poraknaba dol asina chapchana thabak paikali haina phongdok khibaga loinana Manipur da ain kaina changsilakpa singi mathakta chapchaba thabak lokhatkani haina su mangna phongdok khi mangna hai After the report by the Honorable Governor of Manipur, the Honorable President of India, Srimati Draupadi Murmuji, has put the Assembly of Manipur, the State Assembly of Manipur, under suspended animation, meaning that the Assembly of the state can be revived on a future date as and when the President of India deems fit depending on the circumstances in the state. As far as BJP is concerned, we are committed to the continuing efforts of peace in the state and most importantly, to maintain the territorial integrity of Manipur. I repeat, there would be no compromise with the territorial integrity of Manipur. BJP also firmly stands for the fact that any kind of illegal infiltration into Manipur will not be allowed and will be dealt with severe hand. Manipur da marumarang hunbagi kumai luingai ni ngasi pangthokli Naga singi khwaidigi chaurba kumai asigi mapungoiba thoram United Naga Council gi mityang makada State Level Organizing Committee na Sinduna Senapati District Headquarters ki katomai da pangthokli Nat yoiba jagoi isai na kumai asigi mapungoiba saktam oigani Aikoi gi Senapati Paumi e hekini na hai kumai asida saruk yagadaba Manipur gi tongan ba mafam singdagi Naga phuruk ki miyoi sing amasung kumai asigi barton phanglaba miyoi sing thoram pangthok phamda pullare Kumai asiga mari leina piba mahaki paujelda Rajapal Ajay Kumar Bhala na hai luingai ni kumai asi Naga sing kita natana atai kanglup singi oina su santi amasung nungsi chanabagi mari hena chesil hannaba amasung apun bagi saktam sagat pa kumai amani luingai ni kumai na haukiba sahi kaya asida singthaningai oiba tourist festival ama oiduna lakli haina su Rajapal na mahaki paujelda hairi Manipur Vidhan Sabha ge adhyaksh Thokchom Satyabrat Singh nasu kumai asiga mari leinana mahaki yaipa paujal piri Association of Healthcare Providers Indiana Imphal East ki khabai shoida leiba American Oncology Institute Babina Specialty Hospital da Excellence in Nursing Practices Award lisangani kunmanga pirakle mana asi Kerala gi Kochi da pangthokpa association nasigi thoram amada yanthokibani Patriotic Writers Forum Manipur na piba Shaitya gi mana phangadaba singi ming laukthokle tabi ba pawasi Akasvani Imphal dagini Central Board of Secondary Education CBSE na lawba kumsi chahi class 10 amasung 12 ki parikya ngasi dagi hauragani masida Bharat amasung Bharat ki mapanda laiba punna Central Listing Taret Chanipan Niphunithoi da Mahiroi Lak Niphunithoi henbana parikya thagani parikya si ayuk pung 10 makhai dagi hauraga nungthil pung 1 makhai da loisingani class 10 ki parikya na March 19 da duga 12 ki parikya na April 3 da loisingani America amasung France laibak anigi mai pak laba khongchat ki tungda Pradhan Mantri Narendra Modi ngarang numidang New Delhi da halakre Rashtrapati Donald Trump na baton tawrakpadagi Sri Modi America da salubani Donald Trump na anirak subatam gi oina Rashtrapati oiraba matungda masi Sri Modi gi ahanba America khongchatni Sri Modi na Rashtrapati Trump ka laibak anigi oiba wapam kaya gi matangda kupna wakhanaki lusingbani na punna Kunma Thoi Shubasa Hisagi US India Compact so Hodoki Sri Modi ki France Khongchat Manungda Mahangna France ki Rashtrapati Emmanuel Macron ga Paris ta pangthokpa AI Action Summit ta punna sababati oiminaki
Ganga Tudel Luna na Tamnabi Matangda Miam Bubhap Tahanabi Khongjam Amoina Lamtu Sengbagi Tabak Tawamio Sahum Hen Banangasi Tudel Sengdokpagi World Record Ama Tamnabagi Damak Aso Khongjam Ama Chansin Gadori Lamtu Sengdokpagi Tabak Adu Mahakumbagi Ghat Ahum Ram Ghat Bhardwaj Ghat Amasung Gangeswar Ghat Tagi Chapmanaba Matamda Hogani Ekogi Paumina Hai Thoramadugi video recording Ningtina Yang Bagaloinana verified Taurabatunda Guinness Book of World Record the World Record Oire Haina Lautokani United Kisan Morcha Non-Political Amasung Kisan Mazdur Morcha Nangarang Kendragi Mantri Prahat Joshina Lusingba Mihut Kangbu Amaga Chandigarh Wari Sanakre Maduda Lomi Singi Lusingba Jagjit Singh Khalewal Amasung Sarwan Singh Pandhar Yauna Lomi Kunipan Saruk Yaki Chief Secretary K.A.P. Sinha Punjab Ki Lusung Mantri Gurmit Singh Khudian Amati Cabinet Mantri Lanchan Kataru Saksu Mifam Maduda Saruk Yaki Matangi Mifam Tha Sigi Kunitoida Pangtokani Uttarakhand Sathakiba Kuntranipal Suba National Games ta Manipurna Sanagi Takaman Tara Mari Lupagi Tara Taruk Amasung Senzeng Kunmanga Punna Takaman Yankhi Manga Pangduna Taramatoi Suba Position Tare Matangi National Games Awang Nongpok Raija Meghalaya Silong da Pangtokani Ngasi Phongba Pause Singi Maruiba Pausingi Damak Haujik Hairangkhongjam Bhavan Leire Bhavan Tagachari Washington, Manipur ngasi fong liba pauche singda President's Rule thamlakpada Congress na thamlakpa wafam BJP luchingba sambit patra na Manipur kahalo haina fongdok kiba wafam amasung kampokpida nomay pairaga football sana kiba miyoy mga fagat kiba gi pauk tongan ba mongda headlines tawduna fongli. President's Rule chatna halakpada Congress luchingba singmay hauna saure Constitution gi Article 3 suspend tawrakli ba karigino haina MPCC gi President Kaisa Megasandra na thamki wafam huelan paugi ahan ba headline oiri. Naharol gi thaudang pauche da center na Manipur miyam da yengi ba meeting asi second class citizen amagi mawung ni haina hana gi Chief Minister Okram Ibobina fungdok ki wafam ani suba headline oiri. Pau asi Sangai Express Manipuri amasung English Imphal Free Press Manipur Mail Ichel Express Ganfu Mail amasung Tamenong Times da maru iba pau ina fongli. Sanalaybag pauche da PR thamkraba matung Security section thaurang yamna hena kansin kre tongan bo operation singda kada tara fagat kre haina ani sub headline tawri pauche asida President's Rule chatna rabasu Manipur gi ngamkai ka helo haina BJP gi luchingba sambit patra na haiki bo wafam ahan ba lamai da fongli Manipur amasung Delhi gi Chief Minister Singh Khanaba ngasi Delhi da khanarba yari haiba pau ama Sangai Express Manipuri gi ahan ba lamai da fongli Nomay paido na football match yaurba miyoy mga fare haiba pau Ichel Express ta ahan balamay da fongli akak na ba matam amagi manungda laingak semdo na PR logthok na ba hotna gadabani haina kokomi na haiki bu wafam pauche asigi maru iba pau ina fongli Manipur News pauche da mamang chehigi December dagi chatna ba hokiba FMR gi regulation gi makhada Pas pairaga Myanmar dagi changlakiba miyoy lising taret hentre haiba pau ani suba headline oiri pau asi Sangai Express English ki ahan ba lamay da fongli Washington Thagachari Bhavan Aroibeda Maroiba Pau Amukhana BJP ki awang nong puklamdam ki thabak puriba MP Sambit Patra na hairi Manipur da Santi Poraknaba Madi Apunbagi Sektam Kaihandana Thamnaba BJP ki achetpa phirep lai Manipur da Marumarang Hunbagi Kumai Luingai ni ngasi pangtokli Mapungwebe Thoram United Naga Council ki meeting makada State Level Organizing Committee na sinduna Senapati District Headquarters ki Katwamaida Pangthokli amasung CBSE na lawba kumsi chahi ki Class 10 amasung 12 ki parikya ngasidagi hauragani Paulo Jare